Ngasisu miyamgidamak nungayba phungga wari ama pudun lakjari. Wari asibu thabirakpana Anamika. Wari mamingna Rajkumari pamlubagi dosa taba. Thaina mamangayda yamna lairaba phi tuba nupa amakak leirami. Nupa adugini haibada mama mapa masin manau kanasu leiramde. Mana nomagi phi khara turaga phangjarakpa sel khara aduna magi nomagi chara oiduna leirami. Phi tuba nupa asi lebak adugi praja miyam pumnamakna angawbani haina khanarami. Ayama matamda mathanta masana masada wari sajaduna matonta noktuna adumak leirami. Magi asigumlaba mataw kaya sida miyamna mabu wakhal chwarba mini haina khanarami. Phi tuba nupa asi mahak mathanta leire haibagi magi kanasu leitre haiduna mahak nupi thigi yum kai panduna leige haibasi magi wakhalda nongmada khalamde. Magi haibabu magi nomagi sel tanfam thokpa khara talaga atai matamdana mahakna mukta satriba anau anauba mafam thiduna chatpa sina magi mathau oirami. Nongwadi phi tuba nupa asi khara lapa mafam amada oina chatluge khaladuna magi khongchut aduda changadaba potchai yumduna sem sarami. Asumna phi tuba nupa adu sem saba pumnamak loiraduna magi khongchut adu chatnabagidamak thoraklami. Leptana sum lakpana asawu umang amagi manungda changaklami. Umang adu yorakpada phi tuba nupa adu lambi karomda chakani haiba khangdraduna lamangnarami. Phi tuba nupa adu tawribi mataw aduda mathanta wa ngangjarami. Oh, aidi lambi lamangnaridana. Matanda amuk mi amana khumlakpagum haijai. Aina haibaduni phong khangda mafamda pukchajakano haibaduneba. Mathanta amuk haijai. Aibu hojik kari tawgadorino numisu tasilakle. Atubu aina khangro mina ngangdi lawde. Ado nangdegi marupni matam pumbada nangaigadi loinaduna wari saduna leiribani. Nade nate ai nangi marup nate. Asumna numit adudi asum tasilaklami. Phi tuba nupa adu awangbu upambi amagi matonda kaduna manak nakpaduayda yum tabra haiduna yenglami. Tampakta khangpoksang masama leiba urami madu ubada phi tuba nupa adu yamna harauna upambi adugi mathaktagi kumtharaklami aduga khangpoksang adu tamna mathanta wari sasaduna laklami. Ngayak asum laklaba matung khangpoksang adu yoruklami. Phi tuba nupa adu khangpoksang adugi thong adugi manakta sangsinduna thong aduda thilami aduga hairi. Yum asibu kana kana leibage thongse mukta hangbiyo. Hoi yum asibu mi leibibro. Adumna amuk anirak kawrba matung khangpoksang adugi thong adu tapna hangdoraklami. Yamna ahal oiraba masam makoi pokna pungaw ngawraba hanuba ma makutta laten thangmay mapairaga hanglai. Ibungo nangbu kanano numidang asida mi kanasu tadraba umang asida karigidamuk laklibano nangbu kari pambano. Ahal adugi wahang aduda phi tuba nupa adu khumlai. Khura ai phi tuba yamna lairba misak amani. Aigini haibada kanasu leijadre. Aigi haibabu nongmagi phi turaga phangjarakpa sel khara aduna aigi konanaba hingjaba aduga anau anauba mafamsingda koiba sum chachhabani. Adubu umang asi yausilakpada numisu tasingkhre aduga ai lambisu lamangnare. Khurana nungsibiduna aibu ahingsimata khuragi yumsi leibagi ayabadu pibiyo. Phi tuba nupa adugi wafam aduda ahal adu yaningdabu utuna hairai. Madu kaya nungaygadaba mandi bungo aigidi kanasu leijadre. Khangpoksang asida ahal oiraba aihakaktani leiribasi. Numidang thenglabasida masak musasu khangdaba mi amabu aigi yum asida lehenba ai ngamloi. Chalo nangi sapagadaba mafam ama thiruro. Upai leitraba phi tuba nupa adu umang aduda ahal adugi yum adudagi hena leitaba magi leifam leitabana ahal aduda ahing tuma leizage haiduna yamna kanna haijarami.
ꯀꯣꯟꯅ ꯊꯪꯗ ꯑꯍꯜ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ ꯐꯔꯦ, ꯆꯪꯂꯛꯑꯣ." ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯐꯤ ꯇꯨꯕ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯥꯒꯤ ꯆꯥꯅꯕ ꯁꯦꯝ ꯁꯥꯔꯝꯕ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯑꯗꯨ ꯍꯥꯎꯕ ꯍꯥꯎꯇꯕ ꯊꯤꯗꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯕꯗꯨ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯑꯍꯜ ꯑꯗꯨꯅ ꯐꯤ ꯇꯨꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯥ ꯑꯃꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯀꯥ ꯑꯁꯤ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯅ ꯊꯥꯏꯅ ꯂꯩꯔꯝꯕꯒꯤ ꯀꯥꯅꯤ꯫ ꯅꯪ ꯑꯍꯤꯡꯁꯤꯃ ꯃꯁꯤꯒꯤ ꯀꯥꯁꯤꯗ ꯂꯩꯔꯣ." ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯐꯤ ꯇꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯍꯪꯂꯛꯏ, "ꯈꯨꯔꯥꯗꯤ ꯏꯊꯟꯇ ꯂꯩꯕ ꯎꯏ꯫ ꯈꯨꯔꯥꯒꯤ ꯏꯆꯥꯅꯨꯄꯥ ꯍꯥꯏꯔꯤꯕꯁꯤꯅ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ?" ꯑꯍꯜꯗꯨ ꯐꯤ ꯇꯨꯕ ꯅꯨꯄꯥꯒꯤ ꯋꯥꯍꯪꯗꯨꯗ ꯊꯥꯔꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯆꯤ ꯑꯃꯗ ꯐꯝꯊꯔꯒ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯔꯝꯗ ꯐꯤ ꯇꯨꯕ ꯅꯨꯄꯥ ꯑꯗꯨꯗ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ "ꯂꯩꯔꯝꯃꯤ, ꯑꯩꯒꯤꯁꯨ ꯏꯆꯥꯅꯨꯄꯥ ꯑꯃ꯫ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯎꯃꯪ ꯑꯁꯤ ꯍꯥꯟꯅ ꯎꯃꯪ ꯑꯣꯏꯔꯝꯗꯦ꯫ ꯌꯥꯝꯅ ꯁꯥꯟꯇꯤ ꯂꯩꯕ, ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ, ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯥꯟꯕ, ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯝꯂꯤꯕꯅꯤ꯫ ꯑꯩꯅ ꯂꯥꯡꯐꯩ ꯆꯠꯂꯤꯉꯩ ꯃꯇꯝ ꯑꯃꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯃꯊꯟꯇ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯧꯕ ꯃꯇꯝ ꯑꯃꯗꯅꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯤꯇ꯭ꯔꯪ ꯂꯩꯋꯥ ꯌꯥꯝꯅ ꯍꯩꯕ ꯅꯨꯄꯥ ꯑꯃ ꯂꯝ ꯀꯣꯏꯕ ꯂꯥꯛꯁꯤꯟꯅꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯃꯥꯒꯤ ꯑꯣꯏꯅꯕ ꯍꯥꯏꯕꯗ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯅ ꯌꯥꯗꯕꯗꯒꯤ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯕꯥꯛ ꯄꯨꯝꯕ ꯃꯥꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯂꯥꯡꯗ ꯊꯨꯍꯟꯈ꯭ꯔꯕꯅꯤ꯫ ꯑꯩꯍꯥꯛ ꯈꯛꯇꯅꯤ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯂꯒ ꯋꯥꯔꯤꯁꯤꯡꯗꯨ ꯂꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤꯁꯤꯡꯗꯨ ꯂꯤꯔꯝꯂꯕ ꯃꯇꯨꯡ ꯑꯍꯜ ꯑꯗꯨꯁꯨ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯐꯤ ꯇꯨꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯏ꯫ ꯑꯍꯤꯡ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯐꯤ ꯇꯨꯕ ꯅꯨꯄꯥ ꯑꯗꯨ ꯃꯥꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯆꯪꯂꯛꯂꯤꯕ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜ ꯑꯗꯨꯅ ꯃꯃꯥꯏꯗ ꯌꯩꯗꯨꯅ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯐꯤ ꯇꯨꯕ ꯅꯨꯄꯥ ꯑꯗꯨ ꯃꯆꯤꯟꯅ ꯃꯊꯟꯇ ꯁꯣꯟꯖꯩ꯫ "ꯅꯣꯡ ꯉꯥꯜꯂꯕ ꯃꯥꯜꯂꯤꯅꯤ, ꯍꯧꯒꯠꯂꯒꯦ ꯑꯩꯁꯨ." ꯇꯥꯟꯖꯥꯗꯨꯗ ꯃꯄꯥꯟꯂꯣꯝꯗꯒꯤ ꯁꯥ ꯑꯃꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯐꯤ ꯇꯨꯕ ꯅꯨꯄꯥ ꯑꯗꯨ ꯈꯣꯡꯂꯤꯕ ꯁꯥ ꯑꯗꯨ ꯀꯔꯤ ꯁꯥꯅꯣ ꯈꯪꯅꯤꯡꯕꯅ ꯃꯄꯥꯟꯗ ꯇꯍꯥ ꯇꯍꯥ ꯊꯣꯔꯛꯂꯝꯃꯤ꯫ ꯎꯔꯤ ꯑꯆꯧꯕ, ꯃꯁꯥ ꯃꯎ ꯌꯥꯝꯅ ꯐꯕ, ꯑꯆꯧꯕ ꯃꯆꯤꯟ ꯇꯨꯝꯕ, ꯃꯁꯤ ꯑꯅꯤ ꯄꯥꯟꯕ ꯏꯔꯣꯏ ꯑꯃꯒ ꯋꯥꯡ ꯆꯥꯎꯕ ꯐꯖꯔꯕ ꯃꯁꯤ ꯃꯔꯨꯡ ꯄꯥꯟꯕ ꯁꯖꯤ ꯑꯃꯒ ꯋꯥꯏꯅꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯁꯥ ꯃꯎ ꯐꯔꯕ ꯆꯥꯎꯔꯕ ꯁꯥ ꯑꯅꯤ ꯑꯗꯨꯅ ꯑꯗꯨꯝꯅ ꯋꯥꯏꯅꯕꯗꯨꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗꯨ ꯎꯐꯨꯜ ꯕ꯭ꯔꯪ ꯕ꯭ꯔꯪ ꯍꯧꯗꯨꯅ ꯖꯒꯥ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯁꯥ ꯑꯅꯤ ꯑꯗꯨ ꯐꯅ ꯀꯨꯏꯅ ꯑꯃꯅ ꯑꯃꯕꯨ ꯉꯝꯅꯗꯅ ꯋꯥꯏꯅꯗꯨꯅ ꯅꯝꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯐꯤ ꯇꯨꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏꯔꯣꯏ ꯑꯆꯧꯕꯗꯨ ꯁꯖꯤ ꯑꯗꯨꯅ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ꯫ ꯏꯔꯣꯏ ꯑꯆꯧꯕꯗꯨ ꯁꯖꯤ ꯑꯗꯨꯒꯤ ꯃꯁꯤ ꯃꯔꯨꯡ ꯂꯣꯡꯕ ꯑꯗꯨꯅ ꯂꯥꯛꯇꯅ ꯂꯪꯈꯤꯕꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗꯒꯤ ꯈꯔ ꯂꯥꯞꯅ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯁꯖꯤ ꯑꯗꯨꯅ ꯏꯔꯣꯏ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯕ ꯃꯇꯨꯡ ꯁꯖꯤ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯐꯤ ꯇꯨꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯁꯖꯤ ꯑꯗꯨꯅ ꯑꯗꯨꯝꯅ ꯁꯥꯎꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯄꯗꯨꯗ ꯐꯤ ꯇꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯠꯇꯦ ꯅꯠꯇꯦ, ꯑꯩꯗꯤ ꯆꯨꯝꯅꯇ ꯌꯦꯡꯖꯕꯅꯤ꯫ ꯑꯩ ꯀꯔꯤꯁꯨ ꯌꯥꯎꯖꯗꯦ꯫ ꯑꯩꯕꯨ ꯀꯟꯕꯤꯌꯨ." ꯑꯗꯨꯝꯅ ꯍꯥꯏꯅ ꯁꯖꯤ ꯑꯗꯨ ꯐꯤ ꯇꯨꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯐꯤ ꯇꯨꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯆꯤ ꯑꯗꯨꯅ ꯀꯣꯠꯂꯒ ꯄꯨꯔꯒ ꯃꯥꯏꯀꯩ ꯈꯪꯗꯅ ꯄꯨꯔꯒ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯁꯖꯤ ꯑꯗꯨꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯧ ꯑꯗꯨꯗ ꯐꯤ ꯇꯨꯕ ꯅꯨꯄꯥ ꯑꯗꯨ ꯄꯥꯈꯠꯄꯅ ꯀꯣꯏꯔꯥꯎ ꯀꯣꯏꯂꯥꯎ ꯂꯧꯔꯝꯃꯤ꯫ "ꯑꯣ, ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ! ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ! ꯑꯦ ꯁꯖꯤ, ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ! ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯑꯩꯗꯤ ꯅꯈꯣꯏ ꯑꯅꯤ ꯋꯥꯏꯅꯕꯗꯣ ꯌꯦꯡꯕ ꯈꯛꯇꯅꯤ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ!" ꯃꯁꯤꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯁꯨꯝꯅ ꯀꯣꯏꯂꯥꯎ ꯂꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯅ ꯆꯦꯜꯂꯛꯂꯕ ꯃꯇꯨꯡ ꯆꯥꯎꯔꯕ ꯅꯨꯡꯖꯥꯎ ꯑꯃꯒꯤ ꯃꯊꯛꯇ ꯂꯦꯞꯇꯨꯅ ꯁꯖꯤ ꯑꯗꯨꯅ ꯐꯤ ꯇꯨꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯅꯨꯡꯖꯥꯎ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯖꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯆꯤ ꯑꯗꯨꯅ ꯅꯨꯡꯖꯥꯎ ꯑꯗꯨꯒꯤ ꯃꯃꯥꯏꯗꯨꯗ ꯀꯟꯅ ꯏꯜꯂꯝꯃꯤ꯫
Ngayhak adumna illaba matungda nungjaw adugi thongdu hangdorakli. Nungjaw adu chauraba surung ama oiduna leiramle. Surung adugi thongjawdu hangdoklamlaba matung sasi adu mafam adu thadoktuna chatkirami. Phi tuba nupa adu tawriba angakpa mataw aduda mathanta majinna sonjai. Karino ngasi aingona tawribasibo aibu manglo taibangla. Surung asigi manungdana kari leiriba. Aibu masida changlaga khudongthiba nangadoribra natraga aibu hankibana fagadoribra. Asumna phi tuba nupa adu khanpham khangdan leiringai surung adugi manungdagi ipom naiba khonjel amana hairei. He nupa nahak surung asigi manu changlau. Manung asida karisu khudongthigadaba mata leite. Phi tuba nupa adu yamna ngakna hairei. Nati ai hanjakragi ai changlakpa ngamloi. Khonjel aduna amuk makha tarei. Nate nupa aigi mateng amukta pangbiramko. Ai nanggidamak nungpak ama thokallagi maduda tonglaga changlau. Adumna hek haibaga surung adugi manungdagi pangsaw sawdaba mi amani tongmu changadaba nungpak ama paithoraklami aduga phi tuba nupa adugi manakta leplami. Phi tuba nupa adusu tawribasing asi karino khanglagi matagum nungpak aduda kakalaklami. Nungpak adusu phi tuba nupa adu he kakalakpaga surung adugi manungda paislaplami. Phi tuba nupa adu nungpak adugi mathakta tongna surung adugi akoibadu sum yengduna laklami. Ngayhak sum pairaba matungda surung adugi jaga amada nungpak adu khami angakpani. Nungpak aduna lepliba jagadumaktada nung anigi mathakta liklina maikai marimak khanjinba mathaksu liklina khaba ani khaksu nung ani dugi mathakta leirami. Aduga oirum thangba nung adugi mathakta leiriba likli adugi manungdana ningthok panba lebak amagi saktamda leirami. Konung kaithel umang wamang chingpak turelgi masak loina uba phanglami. Aduga ye thangbada leiriba nung adugi mathakta leiriba likli adugi manungdana miyoibagi khutnawi muk chawba masak mataw yamna phajarabi Rajkumari amagi visual setpi nupi ama tumduna leiba urami. Phi tuba nupa adugi punsida aduk phajaba nupi amukta urakdri. Phi tuba nupa adu nupi aduda thawai tana ngayhak yenglami aduga machinda mathanta haijai. Is asuk phajaba nupidi aigi punsida amukta thenaraktri kanabu oirigaba. Tanjaduda likli manungda yauribi nupi adu yawalaktuna mikap thoraklami. Nupi aduna mikap thorakpa matamda nupadu leptu leirambatuda yamna harauna hairei. Oh isorna aikhoibu kanbinaba tharakpa misak adu laklidana ngasidi nahakpuni aina matam kuinadagi likli kakhal nung asida ngairakpa. Isorna aigi laibakta tambiramba misak adu lakli ngasidi. Asumna haiduna yamna harauzarami aduga nupi aduna makha tarei. Nupa likli asigi makum ase amukta hangdoo. Ai likli manung asi leibana yamna ware sorsu yamna phulle. Aibu hana mukta likli manung asidagi laukthokpiyu. Phi tuba nupa adusu tawriba oiriba mangumlaba thodoksinga aduda yamna ngaklami aduga nupi aduna hairakpagi matung inna likligi mathakta kumliba makum adu laukhthoklami. Likli adu makum hek haidokpaga likli manungda yauramliba nupi adu khanghaudana likli manung adudagi thoraktuna miyoibagi wangchawa pibam adumaktada aduki matik phajarabi Rajkumari ama olaklami. Rajkumari duna makha tana hairei. Hausikti aikhoigi awaba pumnamak koklagani. Isorna nahakpu aikhoigidamak mateng pangminabagidamakta thabiraklabani. Rajkumari adugi wafam aduda phi tuba nupa adu wakhal tadraduna Rajkumari aduda hanglai. Karino nahakna hairiba ngaglibasingdubo aidi gyan taba ngamdri aidi amata lusinba ngamdri. Rajkumari duna makha tarei. Aise leibak asigi Rajkumari ni. Aina piklingi matamda aigi ima ipanimak taibangpal ase thadoktuna nunggakre. Aigi ni haibada aigi ibung adu natana kanasu leitre.
Nꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯅꯨꯄꯥ ꯑꯃꯈꯛꯅ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡ ꯑꯁꯤ ꯊꯨꯡꯂꯔꯦ꯫ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯇꯔꯥꯝ ꯇꯔꯥꯝꯅ ꯑꯣꯛꯇꯨꯅ ꯑꯍꯤꯡ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡꯗ ꯂꯩꯕꯒꯤ ꯑꯌꯥꯕ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯤꯇ꯭ꯔꯪ ꯂꯩꯋꯥ ꯁꯥꯟꯅꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯨꯗ ꯅꯨꯄꯥꯗꯨꯅ ꯑꯩꯅ ꯇꯨꯝꯂꯤꯕ ꯀꯥꯗꯨꯗ ꯆꯪꯂꯛꯇꯨꯅ ꯑꯩꯉꯣꯟꯗ ꯑꯩꯕꯨ ꯃꯥꯒꯤ ꯑꯣꯏꯅꯕ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯣ ꯑꯩꯅ ꯌꯥꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯂꯩꯋꯥꯅ ꯂꯩꯕꯥꯛ ꯄꯨꯝꯕ ꯃꯥꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯂꯥꯡꯗ ꯊꯨꯗꯨꯅ ꯂꯤꯛꯂꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯁꯤꯒꯤ ꯔꯤꯄꯤꯠ ꯃꯗꯨꯗꯒꯤ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯂꯩꯋꯥꯅ ꯂꯩꯕꯥꯛ ꯄꯨꯝꯕ ꯃꯥꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯂꯥꯡꯗ ꯊꯨꯗꯨꯅ ꯂꯤꯛꯂꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯂꯤꯛꯂꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯕꯨ ꯉꯁꯥꯏ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯝꯂꯤꯕ ꯁꯖꯦꯗꯨꯅ ꯑꯩꯒꯤ ꯏꯕꯨꯡꯅꯤ꯫ ꯑꯗꯨꯒ ꯏꯔꯣꯏꯗꯨꯅ ꯃꯤꯇ꯭ꯔꯪ ꯂꯩꯋꯥ ꯍꯩꯕ ꯐꯠꯇ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯅꯤ꯫ ꯁꯨꯝꯅ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯐꯤ ꯇꯨꯕ ꯅꯨꯄꯥꯗꯨꯒꯤ ꯃꯐꯝꯗ ꯂꯤꯔꯝꯃꯤ꯫ ꯐꯤ ꯇꯨꯕ ꯅꯨꯄꯥꯗꯨꯁꯨ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯌꯥꯝꯅ ꯃꯨꯟꯅ ꯊꯋꯥꯏ ꯇꯥꯅ ꯇꯥꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯈꯣꯏꯕꯨ ꯑꯋꯥꯕ ꯃꯁꯤꯗꯒꯤ ꯀꯟꯕꯤꯕ ꯉꯝꯒꯗꯕ ꯃꯤꯁꯛ ꯑꯃ ꯅꯣꯡꯃ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯛ ꯁꯥꯡꯕ ꯃꯇꯝ ꯑꯁꯦ ꯉꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯉꯁꯤꯗꯤ ꯅꯍꯥꯛ ꯂꯥꯛꯂꯦ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯕꯨꯡ ꯑꯃꯗꯤ ꯑꯩꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯄꯨꯝꯅꯃꯛ ꯐꯅꯕ ꯁꯤꯜꯂꯒꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯐꯤ ꯇꯨꯕ ꯅꯨꯄꯥꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯆꯗꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ꯫ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯩꯅ ꯁꯣꯝ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯖꯕ ꯑꯩꯒꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯤ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯔꯤ ꯑꯃꯨꯛ ꯇꯧꯒꯅꯤ? ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯂꯤꯛꯂꯤꯒꯤ ꯀꯧꯇꯥ ꯑꯃ ꯃꯅꯨꯡꯗ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯃꯍꯤ ꯌꯥꯎꯕ ꯀꯧꯇꯥ ꯑꯃ ꯂꯧꯔꯒ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥꯗꯣ ꯑꯔꯥꯏꯕ ꯅꯨꯄꯥ ꯅꯠꯇꯦ꯫ ꯑꯃꯨꯛ ꯁꯣꯏꯗꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯥꯛꯈꯤꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯁꯤꯒꯤ ꯂꯤꯛꯂꯤ ꯃꯅꯨꯡꯁꯤꯗ ꯌꯥꯎꯔꯤꯕ ꯃꯍꯤ ꯑꯁꯤꯅ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥꯗꯨꯒꯤ ꯃꯁꯥꯗ ꯈꯤꯛꯆꯤꯜꯂꯕꯗꯤ ꯃꯥ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯤ ꯑꯣꯜꯂꯛꯄꯁꯨ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯤꯈꯤꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯁꯨ ꯆꯥꯎꯅ ꯂꯩ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯨꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯂꯤꯛꯂꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯤꯇ꯭ꯔꯪ ꯂꯩꯋꯥꯒꯤ ꯂꯥꯡꯗ ꯊꯨꯗꯨꯅ ꯂꯩꯔꯕ ꯂꯩꯕꯥꯛ ꯑꯁꯤ ꯄꯨꯔꯁꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯍꯤ ꯑꯁꯤꯁꯨ ꯄꯨꯔꯁꯤ꯫ ꯑꯗꯨꯒ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯐꯤ ꯇꯨꯕ ꯅꯨꯄꯥꯗꯨ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟ ꯍꯦꯛ ꯌꯧꯕꯒ ꯁꯖꯤ ꯑꯗꯨꯁꯨ ꯂꯦꯞꯇꯨꯅ ꯃꯈꯣꯏ ꯊꯣꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯑꯣꯟꯕ ꯁꯖꯤ, ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯐꯤ ꯇꯨꯕ ꯅꯨꯄꯥꯗꯨ ꯉꯁꯥꯏ ꯏꯔꯣꯏꯗꯨꯅ ꯁꯣꯛꯂꯒ ꯇꯥꯎꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯞꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯄꯥꯏꯔꯛꯂꯤꯕ ꯂꯤꯛꯂꯤꯒꯤ ꯀꯧꯇꯥꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯍꯤ ꯑꯗꯨ ꯏꯔꯣꯏꯒꯤ ꯃꯁꯥ ꯄꯨꯝꯕꯗ ꯆꯥꯏꯁꯤꯜꯂꯝꯃꯤ꯫ ꯃꯍꯤ ꯑꯗꯨ ꯍꯦꯛ ꯆꯥꯏꯁꯤꯟꯕꯒ ꯃꯤꯇ꯭ꯔꯪ ꯂꯩꯋꯥ ꯍꯩꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯣꯟꯕ ꯏꯔꯣꯏ ꯑꯗꯨ ꯂꯥꯎ ꯈꯣꯡꯗꯨꯅ ꯊꯔꯣ ꯃꯥꯔꯣ ꯉꯥꯏꯍꯥꯛ ꯑꯣꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯔꯣꯏ ꯑꯗꯨ ꯑꯗꯨꯃꯛ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ꯫ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥꯗꯨꯅ ꯑꯣꯟꯕ ꯏꯔꯣꯏ ꯑꯗꯨ ꯍꯦꯛ ꯁꯤꯈꯤꯕꯒ ꯐꯤ ꯇꯨꯕ ꯅꯨꯄꯥꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯂꯤꯛꯂꯤꯒꯤ ꯀꯥꯈꯜ ꯑꯗꯨ ꯃꯈꯨꯝ ꯍꯥꯡꯗꯣꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯐꯤ ꯇꯨꯕ ꯅꯨꯄꯥꯗꯨꯁꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯟꯊꯕ ꯇꯧꯗꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯗꯨꯃꯛ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯃꯗꯨ ꯃꯈꯨꯝ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒꯗꯤ ꯂꯤꯛꯂꯤ ꯃꯅꯨꯡꯗꯒꯤ ꯑꯉꯧꯕ ꯃꯩꯈꯨ ꯃꯌꯥꯝ ꯑꯃ ꯄꯥꯏꯊꯣꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯔꯥꯖꯀꯨꯃꯥꯔꯅ ꯑꯣꯟꯕ ꯁꯖꯤ ꯑꯃꯗꯤ ꯐꯤ ꯇꯨꯕ ꯅꯨꯄꯥꯗꯨ ꯃꯃꯤꯠ ꯄꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯤꯠꯁꯤꯡ ꯑꯗꯨ ꯏꯁꯤꯟꯗꯨꯅ ꯈꯪꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯃꯩꯈꯨꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯎꯃꯪ ꯑꯣꯏꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯁꯨ ꯆꯥꯎꯔꯕ ꯐꯖꯔꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯉꯁꯥꯏ ꯁꯖꯤ ꯑꯣꯜꯍꯧꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯁꯨ ꯑꯁꯦꯡꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃꯒꯤ ꯃꯁꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯇꯝ ꯀꯨꯏꯅ ꯂꯤꯛꯂꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯇ꯭ꯔꯪ ꯂꯩꯋꯥꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯨꯔꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ
ꯇꯨꯝꯂꯨꯕꯗꯒꯤ ꯃꯤꯀꯞ ꯊꯣꯔꯛꯄꯒꯨꯝ ꯇꯧꯅꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯐꯤ ꯇꯨꯕ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ ꯃꯔꯨꯞ꯫ ꯃꯔꯨꯞꯅ ꯑꯩ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯆꯧꯕ ꯃꯇꯦꯡ ꯑꯃ ꯄꯥꯡꯕꯤꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯃꯤꯇ꯭ꯔꯪ ꯂꯩꯕꯥꯛꯀꯤ ꯂꯥꯡꯗ ꯊꯨꯗꯨꯅ ꯂꯩꯔꯨꯔꯕ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯟꯕꯤꯕ, ꯉꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯑꯃꯨꯛ ꯑꯣꯏꯍꯟꯕꯤꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ"꯫ ꯐꯤ ꯇꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯔꯥꯖꯀꯨꯃꯥꯔ, ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯆꯗꯦ꯫ ꯑꯩꯗꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯐꯤ ꯇꯨꯔꯒ ꯍꯤꯡꯖꯕꯅꯤ꯫ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕ ꯃꯤꯁꯛꯅꯤ꯫ ꯑꯩꯅ ꯁꯨꯝ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯃꯇꯝꯗ ꯊꯦꯡꯅꯖꯗꯨꯅ ꯑꯩꯅ ꯉꯝꯖꯕ ꯈꯔꯗꯨ ꯇꯧꯖꯔꯨꯕꯗꯨꯅ ꯃꯍꯩ ꯌꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯩꯁꯨ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯕꯨ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯜꯂꯛꯍꯟꯕ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯖꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯐꯤ ꯇꯨꯕ ꯅꯨꯄꯥ ꯑꯗꯨ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯁꯤꯡꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯑꯆꯧꯕ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯟꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯄꯨꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯐꯤ ꯇꯨꯕ ꯅꯨꯄꯥ ꯑꯅꯤꯗꯨ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯐꯤ ꯇꯨꯕ ꯅꯨꯄꯥ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯕꯥꯛ ꯑꯗꯨ ꯉꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯃꯤꯇ꯭ꯔꯪ ꯂꯩꯋꯥ ꯁꯥꯟꯅꯕ ꯃꯤꯁꯛ ꯑꯃꯠꯇ ꯆꯪꯍꯜꯂꯝꯗꯦ꯫ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯗꯨ ꯉꯥꯛ-ꯁꯦꯟꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯤꯅꯤ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛ, ꯀꯅꯥꯅꯁꯨ ꯇꯝꯕ ꯉꯝꯗꯦ꯫ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛꯇꯕꯨ ꯑꯁꯨꯝ ꯊꯣꯛꯂꯣ ꯍꯥꯏꯅ ꯇꯝꯂꯝꯂꯕꯗꯤ ꯀꯅꯥꯅꯁꯨ ꯂꯩꯗꯨꯅ ꯆꯦꯟꯕ ꯉꯝꯂꯣꯏ꯫ ꯃꯤꯌꯥꯝꯅ ꯑꯉꯧꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯕ ꯉꯥꯡꯅꯔꯝꯕ ꯐꯤ ꯇꯨꯕ ꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗꯨꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯒ ꯀꯣꯅꯨꯡ ꯑꯗꯨꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯈꯤꯔꯝꯃꯤ꯫